Diabetes control tawbadagi horoga eikhoigi hakchang kayasingda Heikru na kannaba kaya piri. Malemda leiba mipung khudimangna hakchang phana leihinba ngamba matik mayai leiba magic pill guli ama chaba phanglabadi kayada nungaigani haina khanariba ngaktani. Adu magic pill asi leitabana maram orga eikhoina khanjariba sing adu aremada tari. Amaromda ningtham thagi matamda eikhoina tongan makhalgi nungaitaba sing thengnari. Ningtham tha natraga kalen tha khaidana Heikru hairiba hai makal asina magic pill amagum eikhoigi hakchangna mathau tawhanba ngami. Heikru na eikhoigi hakchangna kannaba kaya yamna pibagi haibagi matangdadi eikhoina nongda thijiluba leiti. Eikhoigi hakchang phana lehinaba honabda Heikru chaba yamna kannagani. Lok laihau tawbadagi horaga diabetes phawba Heikru chang naina chabana control tawba ngambaga loinana eikhoigi kokta horiba samsing mapangan phana lehinbadasu mateng pangi. India ki maming lereba nutritionist love need burton phongdorakibagi matungna Heikru chang naina chabana eikhoigi kayasingna mathau taba machalsing phanganba ngami. Heikru chabana eikhoida piba kannaba kharagi matangna khangminasi. Ahambada liver mathau phajan tawhanbada chauna mateng pangi. Heikru da phytochemical makhalsing haibadi quercetin, gallic acid, corillagin amasung ellagic acid sing manangkani yawi. Masina maram oiga eikhoigi hakchangna detoxification tawba amadi free radical sing mayog yabada chauna mateng pangma ngami. Heikru da yawriba masal sing asina liver bu detoxifying tawba na khakta natana liver na nahalakpa yaba laina sing desu ngakthokpada chauna mateng pangi. Hakchanggi khwaidagi maroiba saruk ama oireba liver gi oinadi Heikru asi mahoksa laimina piramba liver bu soksid halakpadagi ngakthongnaba khulai amani. Anisubada Heikru da chromium gi saruk marang kaina yawbana maram oiraga masini idi yawba glucose metabolism phaglanbada chauna mateng pangi. Heikru asi eikhoigi hakchangna di yamna kannaba antibiotic agent ama oiri. Heikru na eikhoigi glucose metabolism phaglanba ngambana maram oiraga diabetic patient singda postprandial blood glucose level hanthanbada mateng pangi. Maram aduna health care expert sing na Heikru chang nain sanaba pauktak piri diabetic patient sing nasu Heikru marang kaina sanaba honagadabane. Masina diabetic control tawba khakta natana hakchangi immune system busu mapang kana lehenba ngami. Ahum subada masa kaina noiba miyoi sing na Heikru chang naina sanaba honagadabani. Maramde Heikru ase eikhoigi hakchangda yawriba cholesterol sing control tawbada yamna kannaba ama oiri. Maram aduna eikhoina hakchang kaina noikhalle haiduna waningai oidi. Eikhoigi akoibada marang kaina phangba amadi ahongba mamanda phangliba Heikru sing numit khudingi chang naina charabdi arumba hanthanbada chauna mateng oigani. Manisubada Heikru asi yamni ngalingai matamdagi horaga lamdam asigi miyoi sing phawba yauna senghi phutpada hapagi sanabi amin lereme. Adubu chawkhalakpagi matungina Heikru bu tongan mamongda semdok sadoktuna eikhoi miyoi bana sizinari. Eikhoi miyoi bagi saksuda samgi oiba topa masak ama leijaribani. Maramana sam kenba phanbaga loinana mapang kanba samsing hon ge harabadi Heikru dagi sungba sampu amdi sam tainaba thauksing eikhoina sinagadabani. Haribasing asi kaithena marang kaina ahongba mamanda phangba ngaktani. Mathakta pankriba kannaba sing asin natana atopa kannaba kaya amasu leiri ipa ipu singna Heikru chabana piba kannabagi matangda eikhoida kayarag hana takpiba leikre. Amaromda Heikru chaba loiraga ising thakpa hawi hainasu ngasi phawba eikhoina sonariba asin. Mathangi anisuba article da maram chadana eikhoida atanba natra choktaba phawrakpai matangna khangminase. Malemda leriba miyoiba khudima atanba natra hakchangna choktharakpa phawrakpa haibasidi soidra wafamni. Adubu hakchangna tanthaба natra choktaba phawrakpagi maram yamna lei. Maroina eikhoina ka hena thabak suba matamda hakchangna choktaba phawi kaigum matamna maram chadana wakhalsing ka hena khanjinbana maram oi hakchangna atanba phawlaknabage chau maram amasu oiri. Matangi matungna miyobigi chawkhot khongjensu yangbai chang hingalakli adubu ipa ipu haktakti hojik phawdu hongna lakliba miyobe heinabi ama oiba haiba tarabadi atanba haibasini. Eikhoina hakchang choktharakpa matamda tantharakpa amadi tumningba phawrakpagi thokdoksing toina toi. Masi miyoi akhanaba singda thokpa thodok nati mipum khudimakta thokpa thodokni. Eikhoi hakchangda atanba phawrakpagi matangda certified nutritionist amasung wellness coach puja bangagi record matungna eikhoigi hakchangna mathau taba saruksing walakpana maram oiraga talhalaknaba maramsing oire. Hakchang tantharakpai maroiba maram khara eikoi khangminase. Ahanbada hakchangda iron gi saruk nemtharakpa matamda atanba phawlangnabage chau maram oire. Eikhoina matam sana mapung phana tumlabasu hakchangna yawriba iron gi level nemlabadi hakchang fresh oina leiba ngamloi. Matam chupda itan tanthaba phawraga leigani. Mirolibi nupisingna natraga thagi kongkap laklibi nupisingda iron gi chang asi hantei. Masina maram oiraga hariba matam asida nupisingda tanthabagi chang hengatpaga loinana masa sonthabagi changsu hengani. Masidagi ngakthokke haibda eikhoina asanga man mana masing marang kaina chaba mathau tai.
ꯑꯅꯤꯁꯨꯕꯗ ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯄ ꯅꯠꯇ꯭ꯔꯒ ꯑꯇꯟꯕ ꯐꯥꯎꯍꯜꯂꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯨꯝꯕ ꯋꯥꯠꯄ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯑꯃꯗꯤ ꯇꯨꯝꯕꯒꯤ ꯃꯇꯝ ꯃꯄꯨꯡ ꯐꯥꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯇꯨꯝꯕ ꯃꯄꯨꯡ ꯐꯥꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯆꯣꯛꯊꯕ ꯑꯃꯗꯤ ꯑꯇꯟꯕ ꯐꯥꯎꯍꯟꯕꯇ ꯅꯠꯇꯅ ꯃꯁꯤꯅ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯎꯟꯁꯥꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄ ꯌꯥꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯃꯈꯩ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯕ ꯅꯠꯇ꯭ꯔꯒ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯊꯕꯛꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯥꯎꯔꯒ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯛꯆꯥꯡ ꯇꯟꯊꯔꯛꯅꯕꯒꯤ ꯆꯥꯡ ꯋꯥꯡꯉꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯔꯖꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ꯫ ꯏꯅꯔꯖꯤꯁꯤꯡ ꯁꯤꯖꯤꯟꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯐꯥꯎꯔꯛꯄꯒ ꯂꯣꯏꯅꯅ ꯇꯨꯝꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯔꯤꯁꯨꯕꯗ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯡ ꯅꯥꯏꯅ ꯆꯥꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡꯒꯤ ꯁꯦꯜꯁꯤꯡꯅ ꯃꯊꯧ ꯃꯄꯨꯡ ꯐꯥꯅ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯜꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯀꯤ ꯃꯈꯥ ꯄꯣꯟꯅ ꯋꯥꯈꯜ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯇꯟꯊꯔꯛꯄ ꯍꯥꯏꯕꯗꯨ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯅꯤꯡꯊꯝꯊꯥ ꯅꯠꯇ꯭ꯔꯒ ꯀꯥꯂꯦꯟ ꯊꯥ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯄꯒꯤ ꯍꯩꯅꯕꯤ ꯇꯝꯒꯗꯧꯅꯤ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯃꯤꯑꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯣꯛꯊꯕ ꯐꯥꯎꯔꯤꯕ ꯑꯁꯤ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯏꯁꯤꯡꯒꯤ ꯆꯥꯡ ꯃꯌꯦꯡ ꯇꯥꯔꯛꯄꯅꯅꯤ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯛꯆꯥꯡꯗ ꯍꯨꯃꯥꯡ ꯌꯥꯝꯅ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯕ ꯏꯁꯤꯡꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄꯅꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯄꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗ ꯂꯩꯇꯦ꯫ ꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯃꯊꯧ ꯇꯥꯕ ꯏꯁꯤꯡꯒꯤ ꯆꯥꯡ ꯑꯗꯨ ꯐꯪꯂꯛꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯀꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ ꯋꯥꯈꯜꯕꯨ ꯇꯒꯠ ꯇꯦꯛꯅ ꯊꯝꯅꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯆꯥꯡ ナꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯅꯤ꯫ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯈꯜ ꯆꯣꯛꯊꯔꯛꯄ ꯅꯠꯇ꯭ꯔꯒ ꯇꯟꯊꯔꯛꯄꯒꯤ ꯊꯧꯑꯣꯡꯁꯤꯡ ꯊꯣꯛꯂꯣꯏ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯆꯥꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯆꯥꯁꯤꯟꯈꯤꯕꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯂꯣꯔꯤꯁꯤꯡ ꯑꯗꯨ ꯆꯥꯛꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯒ ꯇꯨꯝꯍꯟꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯅꯕꯒꯤ ꯍꯩꯅꯕꯤ ꯊꯝꯒꯗꯕꯅꯤ꯫